ꯋꯥꯔꯤꯁꯦ ꯁꯨꯝꯗꯧꯕꯅꯤꯗ ꯅꯣꯡꯃ ꯅꯨꯄꯥ ꯑꯃꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯂꯩꯁꯜꯂꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯃꯥꯅ ꯆꯤꯡ ꯃꯊꯛꯇꯒꯤ ꯅꯨꯡ ꯑꯃ ꯈꯨꯜꯂꯛꯑꯒꯀꯣ ꯁꯤꯒꯤ ꯅꯨꯡꯁꯦ ꯈꯤꯟꯖꯤꯜꯂꯗꯕꯅꯤ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯟꯇꯣꯛꯗꯅ ꯆꯥꯛꯁꯤꯗꯤ ꯈꯤꯇ ꯊꯣꯡꯉ ꯆꯥꯒꯦꯗꯅ ꯆꯥꯛꯈꯨꯝꯁꯤꯗꯤ ꯑꯩꯒꯤꯅꯤꯗꯅ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯅꯣꯏ ꯉꯁꯤꯗꯒꯤ ꯆꯥꯛ ꯆꯥꯕ ꯅꯪꯒꯤ ꯌꯨꯝ ꯅꯠꯇ꯭ꯔꯦ ꯁꯤ ꯑꯩꯒꯤ ꯌꯨꯝ ꯁꯤꯗꯤ ꯍꯦꯟꯖꯜꯂꯤꯅꯦ ꯆꯥꯛꯈꯨꯝꯁꯦ ꯃꯥꯒꯤꯅꯦ ꯍꯥꯏꯔꯤꯅꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯈꯤꯗ ꯉꯥꯏ ꯑꯩ ꯆꯠꯂꯣ ꯁꯥꯏ ꯐꯨꯔꯛꯇꯅ ꯍꯥꯏꯕꯗꯤ ꯃꯁꯤ ꯃꯐꯝꯁꯦ ꯁꯣꯛ 2025ꯗꯒꯤ ꯍꯧꯅ ꯂꯩꯔꯝꯃꯕꯅꯦ ꯑꯩꯒꯤ ꯏꯄꯨꯅ ꯊꯝꯃꯝꯃꯕ ꯑꯩꯒꯤ ꯍꯤꯡꯒꯣꯜꯒꯤ ꯌꯨꯝꯅꯤ ꯍꯥꯏꯇꯥꯔꯦ ꯈꯨꯝꯁꯦ ꯅꯣꯏꯒꯤꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯞ ꯀꯔꯝꯕ ꯃꯇꯝꯗ ꯂꯩꯒꯦ ꯅꯪ ꯉꯔꯥꯡꯗ ꯂꯥꯛꯇ ꯉꯥꯏꯔꯤ ꯆꯥꯛꯈꯨꯝꯁꯦ ꯅꯪꯒꯤꯅꯤ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯅꯦ ꯄ꯭ꯔꯨꯞꯇꯨ ꯄꯤꯌꯨꯗꯅ ꯄ꯭ꯔꯨꯞ ꯍꯥꯏꯕꯕꯨ ꯁꯤꯗ ꯂꯩꯔꯤꯕ ꯅꯨꯡꯁꯦ ꯑꯩꯒꯤ ꯏꯙꯧꯅ ꯈꯤꯜꯂꯝꯕ ꯅꯨꯡꯅꯤ ꯅꯨꯡ ꯍꯥꯏꯕꯨ ꯁꯤꯒꯤ ꯅꯨꯡꯁꯦ ꯑꯩꯒꯤ ꯏꯙꯧꯅ ꯈꯤꯜꯂꯝꯕꯅꯤ ꯑꯩꯒꯤ ꯏꯙꯧ ꯅꯣꯝꯕꯅ ꯏꯙꯧ ꯅꯣꯝꯕꯒꯤ ꯂꯦꯟ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯂꯩ ꯌꯥꯔꯣꯏ ꯅꯪ ꯉꯁꯤꯗꯒꯤ ꯆꯠꯂꯣ ꯑꯗꯨꯗꯤ ꯅꯣꯏ ꯅꯄꯨ ꯅꯣꯝꯕꯩ ꯃꯅꯥꯛꯇ ꯌꯧꯔꯨꯔꯣꯅꯦ ꯍꯥ ꯈꯨꯟꯅꯨꯡ ꯅꯨꯡꯒꯥꯅ ꯍꯣꯏ ꯆꯠꯂꯣ ꯀꯔꯥꯏ ꯑꯗꯨꯝ ꯄꯨꯔ ꯆꯠꯂꯣ ꯍꯣꯏ ꯆꯠꯂꯣ ꯅꯨꯡꯗꯨ ꯄꯨꯔꯒꯅ ꯌꯥꯝ ꯊꯨ ꯆꯠꯂꯣ ꯐꯨꯔꯛꯇꯅꯅꯦ ꯅꯥꯇꯩ ꯆꯥꯔꯣꯏ ꯃꯤꯁꯦ ꯑꯗꯨꯝ ꯀꯨꯏꯔꯕꯅꯦ ꯀꯌꯥꯉꯗꯤ ꯐꯔꯤꯍꯦ ꯇꯨꯏ ꯐꯨꯔꯛꯀꯅꯤ ꯉꯥꯎꯔꯛꯀꯅꯨ ꯁ꯭ꯋꯥꯏꯗ